Iraicha miyambu pijamatina hamada kekunu uchari. Ai wafam amta sum thamjarake madudi tom sanagi huzik magi video viral chatliba mahakna hairiba wahai mahakna ngangiba wangang mana tawriba matau ai kenon thaijage akoi ama magi wanate si ining thaugi damakta praja miyamam leini iramdam sigi damta keguna matamda ining thauna khallibase aikhoigi ngaktane haba akhoigi tungi lambi tungi mirol iramdam inat lining kumnama ining thaugi wakhalda leiriba miyamdo akhoigi damuktane ado tom sanana tawrakpase khoi yenge dum yengba yaba yengi khoi phagi dum ta thui ya hanse smyang wakhal kitang manade ko haibugi wakhal amda dum phagi ta tho dum lakpani ado phagi dasu tom sanana yamne henjan bibadi phate aduga mayam da ina haijaning badi tom sanana lebiriba jaga sigi iramdam irei kai myam am leiriba mana panmana tebo aduna irei cha sing irei kai sing de lebiriba oja tom sanabu fazana mentana wari sanabiu kayuna matamda magisa hoi yamna fani moina yengjaram mane tom sanabu adoma yare haibagi matagum sum nganga agadi asoiba lakani kayuna matamda hojik yam duba phibam dani leirisi ado yamna usit hoidana ining thauda haibudusu matungda tawbiganu adubu laale haibada sengdokpada kasu kablete laale haibiu ining thau manak chatpigera natragana rei kai du tanaraga kai tawge habano habana singbodo dum tanabiu ado yamna sengna haijarabada ining thaugi matangda wangangda kitang break leibiu aise ining thaugi wafam yamna kupna yamna munna khallaga nganghaningi kaiguna matamda tungi mirolgi wakhal yam khalliba ining thaududa yamna usittana hagi waragasu henjalla agadi tom sana nahak ahalni angang natte gyanta si ko sitang haijage satlaga ining thauda lalle amasung aina ngangiba punumuk soire habado ining thau manakta chapiu ining thau soidana ngakpirakani social media karan tawbiranu matungdagi yai paris nomya